Ngasigi oiba tongan collection kara miyam de kudol tamjige Indian Army na controversial Thermobaric weapons sing Sijinaduna Landarakhi haiba RPF ki wafamna ahan boy ni miyam de kudol tamjige chei asigi July 12 da Indian Army na Poland saba warmet ka loinana controversial Thermobaric bomb vacuum bomb Sijinaduna pele amadi Ulfa-I ki camp sing da Landarakhi haina lona thinkrabal Revolutionary People's Front RPF ki sirola man hairi RPF ki sirola duna makata na hai pele amasung Ulfa-I ki camp sing da Indian Army na chatarki landa aduda yamna wangna paiba ngamba drone kayasu Sijinaki July 12 gi landa aduda aerial vehicle CUAV warmet combat ka loinana Poland gi private defense company gi WB Electronics SAWB group ko wamana saba Thermobaric bomb vacuum bomb Sijinaduna Landarakhi bani haiba khangle hari warmet ase gi operational range na kilometer kuntrani hariba warmet ase unit amada $1 lising kuntra rong ki mamalni hariba Thermobaric bomb sing asina nungsitta pokai laga camp sing da amangata thokibani housing pawuda hariba warmet asi Georgia India Libya Poland Ukraine United Arab Emirates Japan amasung South Korea da changeng chathabaga loinana order taunari kumja 2022 gi June 18 gi Bayu Aerospace review gi matung ina India na kumja 2022 da warmet chingasi laishin ba hauki hariba warmet asi Indian Army na Kashmir Ladakh region amadi People's Republic of China gi tainaba ngamkhai de leiriba awang musing sangsing da changeng chu tawkhrabani Georgia Libya Poland Ukraine natraga UAE na chingbada Sijinariba warmet chingasi Indian Army na pele amasung Ulfa-I gi camp singda landabada Sijinai Sijinade haina khananingai oide maramdi hauzik warmet Sijinariba lebak asi India khaktani masimangna India na Sky Sticker gumba UAV L5 design ki suicide drone ga loinana warmet Sijinaduna pele amasung Ulfa-I gi camp singda landadu satakibani thaudoktuka mari leinana camp ki akoibadagi kumja 2022 da India na Poland tagi laikiba type 3 gi warmet ki atik akai manga fangki Poland gi WB Electronics SA na saba ate akai oiraba warmet adugi serial number na ahan bada 22001930 ni ani subada 22002508 ni ahum subada 22002549 ni mari subada 22007040 amasung manga subada 22007293 ni hari hena pungning huningai oiribadi hairiba warmet asimak India na Pakistan da chatakiba operation Sindhu su Sijinaki chai asigi haukiba July 12 da pele amasung Ulfa-I gi camp singda drone Sijinaduna chatakiba landa aduda Indian Army chenade haibadudi India gi mapuna yanaba chatliba Arunachal Pradesh Assam Manipur amasung Nagaland gi chief minister singna harauna sagona kibani masina hariba chief minister singa se India gi yaka yenglaga thabak tawba puppet ni haiba tagle hariba puppet ki master singi thoisinda Indian Army na operation ase yaugdi haribani tasengna makti Asia gi miyam gi apunba gi saktam ase India na pamde maramasina Asia miyam gi kanglup phurup laining laishon gi mingda amaga tokhai tanahanaba honaduna laklibani India di Asia miyam gi resource leiraba lamkhakta bu pamani Asia miyam budi nungsiba natte tasengna India na Asia miyam gi khanba oirabadi luchingba amagi lawpham thokpa tawdang lawrongani India na Asia miyam gi khandaba madi nungsiba phawdabadagi chahi asigi July 13 da pele amasung Ulfa-I gi mathakta chatakiba landa sing adu makhoina natte haina chelibani haina su cherola sina makhatari makhatana hauzik phawbada tampaki khulai chawga mari maru lising 13 ga ani chingdana khulai chahunga yankhai ga nipan maru lising amaga chanipan taraga nithoi pagat khre chingta manimakta khulai pagat paleptri state asida kumja 2023 gi me ahum dagi hauduna huki amasung maichai phurup ani gi marakta thokli bahana sunabagi tawdok asida Manipur police ki amari chegi micham miyamna lawkiba khusu khulai seng ching amasung tamda pagat paleptri hauzik pawbada tampaki oina apunba khulai maseng chawga ga mari tongan ba khulai gi maru lising 13 ga ani amadi chingi mafam kaya dagi khulai sahunga yankhai ga nipan tongan ba khulai gi maru lising amaga chanipan taraga nithoi pagat pangamle hauzik pawbagi khulai pagatpagi masing asi yengbada chingdagi tampakna heli Manipur police Assam rifles amasung Central Action Police Force singna ching amasung tam animakta thiba humbagi thabak sathabada masing yamlaba khulai kaya leptana pagalagli hauzik pawbagi oina ching amasung tamda punna khulai chanipan ga humpuga nithoi oiri tongan ba nomai maruna punna lising 12 ga chanipan taraga mari oiri tampaki oina tangkak ahum thokna khulai pagatpa laikre chingi oina anirak pagatkhre Manipur police Assam rifles amadi Central Action Police Force ki apunba kangbu amana ngasi khaktada chingi district oiriba Churasanpur Pizjol Kangpokpi Chandel amasung Tengnopal dagi punna khulai chamaga yankhai ga manga amasung tongan ba IED hand grenade nomai maru yauna lising amaga chatruk yankhai ga nithoi pagale masigi mathakta binocular mari pau phogdok phogzin tawnaba set taraga manga amadi telescope amasu yauri hairi hiramasigi matangda ngasi Manipur police ki headquarter da pawmisinga unabada IGP intelligence ningsel warngamna
hai ngasi tongan tongan ba chingi district sing dagi phagalaba khulai sing adudi AK series ta nipan insas rifle ane self loading rifle Esler ama telescope yauna sniper rifle ama M4 rifle ama 303 ani carbine mari 12 bore taraga mari 9mm pistol nipan .22 rifle ama Grand NR ama single barrel rifle manga SBL manga ball action rifle manga single barrel ball action rifle ama country made pistol taraga mari shotgun ama lethot mari single bore kungamathoi muzzle lethot rifle ahum pompi kunthagamathoi Grand LR ama double barrel gun nipan amasung single barrel gun taragumdoi ni hari masigi sumathakta IED kunthagamapan hand grenade taragumdoi amasung tongan tongan ba nomoi maruda lising amaga chatruk ni hari Manipur police na state asida tangdu leita ba ingta panjilang na ba masung miyobegi punsi lanthung ngak sena bagi damak akang na ba paw ama phangbadagi security force na tiba humbagi tabak chatabada masing yamlaba kusukulai singa sik phagat pangam kibani Manipur police ki makai digi miyam gi punsi lanthum singa sik kanana ba khona gari loina na Manipur police Assam rifles amasung security force na pekalak liba tabak torom singa sida miyam na su sogot piyu loina na chingna ba illegal arms singi report lairabadi manang nakpa police station da natraga central control room da paw pibiru haina mahang na pil tawki makatana FNCC gi indefinite ban nimitarani sukre cookie sing na Jaraman road Tiger road semgalakpa bu yaning da ba phongdoktuna Foothills naga coordinating committee FNCC na kaukiba indefinite ban ngase nimitarani sujin kre banasibu sawgaliba naga furki nupi amana phongdorakibada cookie sing na lamdam asida makoina tawningbata tawduna kusira sigi thabak chatharagliba se yaroi lebak miyam gi ayaba yaugdana lambi semada natana maming na chingba makoina thoningbata thonbagi tabak chatharagliba se FNCC na yaba ngamloi masida natana cookie lamenba singna lebak asida lengak ama leitabagi matagum chingmai kaya kokthoktuna popi pambi thajinba amadi mayai kaba chinjakna ireicha singbu mangananaba tabak chatharagliba singi mayokta FNCC na chatharagliba matam kaktaba bangi khongjang nimitarani suruklaba phawbada lengaki mekeidigi wafam ama phawba phongdorakba tawdana tumin leisiliba se yaningde masina maram oiduna cookie singna lebak asida lo leitabagum makoina tawning bata tarugliba se masida lengak na akanba miyeng changfam thoi haiki makatana Japan amadi Manipur ani gi marakta afaba mari thambada achobo mateng oiragani haiba El Niranjan gi ofam thamjage ngasidi international gi thakta memorandum of understanding MOU sign tawnaba phangle masina job placement khaknatana Japan amadi Manipur ani gi marakta culture tradition yauna afaba mari thambada su achobo mateng oiragani haina JCRE gi CEO El Niranjan na phongdokhre wafam asi ngasi thamai bandla leiba JCRE group Manipur amadi Japan gi Tokyo da leiba mega group ani gi marakta hotel Impal gi sangai holda lamdam asigi tabak phangdana leiriba yutchingbu international gi thakta tabak pinanaba memorandum of understanding gi khuyek pina kraba matungda mahak na phongdokhibani MOU sign tawnabagi thoromaduda mega group asigi manager Mr. Chiba Hironori Mega Mineral India Private Limited ki assistant director Mrs. Kawai Huruka group asigi director Mr. Simiju Ran JCRE group ki CEO El Niranjan na saruk yaduna khuyek pinakhi thoromasiga mari lenana El Niranjan na phongdokhibada ngasi JCRE group amadi mega group anigi marakta tawnoriba agreement ase international level dani masina JCRE gi khaknatana lamdam asigi oina chawthok chaningai oiba mikup amani matam amada ngasidagi chahi 12 rong ki mamangda iromdom nungaina hingjaba yabagi thak amada lepa ngamjaki adubu lamdam asida unemployment amadi under development ki issue kaya thalakhi loinana politics joksin dragadi afaba thabak tawba yadi haibagi wakhalon amasu khunaisa singi marakta uba phanglaki politics yaudrabasu afaba thabak tawba yai loinana lamdam asigi naharol singbu thabak pinaba economy amadi social development puraknabagi wakhalonda JCRE skill solution ase haudorakibani mahangna makhatana haikibada haudorakpa matamda skill gi kanaba karino haibase lamdam asida khangnaramdabana kodongsa daba kaya ama thengnarakhi adubu sei 12 rom asida ninganaba yaudana leptana thanglakiba khongthangna ngasidi lamdam asigi nahasingda skill gi training kaya piduna leptana thabak piduna lagli thabak ama tawbada isada chingnaba pohondana isa isabu thajaba thamse lamdam ase chawkhatnaba honabada aikhoi khudimak thodang lawminase Manipur chawkhatte isuna thanba lamdamni haiduna maral siduna leibagi mahutta positive oiba thabak amadi lambida leptana sangsilasi haiki JCRE group ki general manager A Susantana phongdokhibada group asigi north west east ki state chingyauna Delhi da training center gi branch office su laire haiki